ꯍꯩꯒꯨꯝꯕ ꯈꯤꯇꯪ ꯄꯣꯝꯒꯗ꯭ꯔꯥ ꯍꯩꯒꯨꯝꯕ ꯀꯩꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯀꯣꯡꯉꯒꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯄꯥꯁ ꯆꯥꯕꯅ ꯇꯧ ꯆꯨꯞꯇꯤ ꯈꯪꯗꯦ ꯇꯧꯔꯣ ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯛꯁꯤ ꯂꯩꯔꯦ ꯆꯥꯛꯁꯦ ꯁꯤꯗ ꯂꯣꯏꯅ ꯆꯞ ꯃꯥꯟꯅꯅ ꯍꯥꯞꯄꯅꯤ ꯏꯟꯖꯥꯡ ꯑꯗꯨꯒ ꯇꯦꯡꯀꯣꯠ ꯁꯤꯗꯩꯗ ꯂꯣꯏ ꯂꯩꯔꯦ ꯏꯁꯤꯡ ꯑꯃꯃꯝ ꯂꯣꯏ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤ ꯈꯥꯕꯩꯗ ꯂꯣꯏꯅ ꯇꯧꯔꯛꯑꯅꯤ ꯑꯗꯨꯒ ꯆꯦꯂꯦꯟꯖꯅꯤ ꯇꯧꯗꯣꯏꯁꯦ ꯏꯟꯖꯥꯡꯅꯤꯅ ꯊꯔꯣꯏꯅꯦ ꯁꯦꯡꯅ ꯊꯔꯣꯏ ꯆꯦꯂꯦꯟꯖꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯊꯔꯣꯏ ꯆꯦꯂꯦꯟꯖꯇ ꯑꯩꯈꯣꯏ ꯆꯥꯛꯁꯤ ꯑꯣꯜꯂꯒ ꯍꯥꯞꯇꯣꯏꯅꯦꯕ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯍꯧꯔꯣꯏꯗꯀꯣ ꯃꯌꯥꯝ ꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯀꯩꯝ ꯌꯥꯎꯖꯗꯦ ꯁꯤꯗ ꯊꯔꯣꯏ ꯇꯦꯡꯀꯣꯠ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯃꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯃꯃꯝ ꯑꯗꯨꯒ ꯆꯥꯛ ꯁꯤꯃꯒ ꯑꯗꯣ ꯃꯌꯥꯝ ꯆꯦꯂꯦꯟꯖꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯉꯝꯅꯅꯕ ꯆꯥꯗꯣꯔꯤꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯣ ꯑꯩꯈꯣꯏ ꯕꯤꯔꯥꯠ ꯃꯉꯥꯡꯒꯤ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯑꯃꯅꯤꯗꯪ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩ ꯀꯩꯁꯨ ꯍꯥꯏꯅꯤꯡꯕ ꯂꯩꯇꯦꯗ ꯑꯩꯒꯤꯕꯨ ꯑꯩꯅ ꯃꯌꯥꯝꯗꯒꯤ ꯍꯥꯟꯅ ꯆꯥꯕ ꯉꯝꯕ ꯈꯔ ꯀꯟꯅ ꯍꯥꯏꯌꯨ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯌꯥꯝꯗꯒꯤ ꯈꯔ ꯍꯦꯟꯅ ꯆꯥꯕ ꯈꯔ ꯊꯨꯅ ꯆꯥꯕ ꯉꯝꯕꯒꯤ ꯋꯥꯈꯜꯗ ꯑꯩ ꯆꯥꯗꯣꯏꯅꯤ ꯑꯁ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯁꯤꯗꯒꯤ ꯍꯦꯟꯅ ꯈꯔ ꯊꯨꯅ ꯍꯦꯟꯅ ꯆꯥꯕ ꯉꯝꯕ ꯃꯉꯣꯟꯗ ꯄꯋꯥꯔ ꯑꯃ ꯌꯥꯎꯖꯔꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯇꯥꯛꯄꯗꯤ ꯃꯥꯅ ꯉꯝꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯅꯪꯒꯤꯗꯤ ꯑꯗꯣ ꯑꯩꯁꯨ ꯑꯩꯈꯣꯏ ꯇꯥꯃꯣꯌꯥꯏ ꯂꯥꯏꯁ꯭ꯔꯝꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯌꯥꯝꯗꯒꯤ ꯑꯩꯁꯨ ꯑꯩꯅ ꯍꯥꯟꯅ ꯍꯦꯟꯅ ꯉꯝꯅꯕ ꯆꯥꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯁꯦ ꯆꯥꯛꯁꯨ ꯆꯥꯔꯒ ꯂꯥꯛꯑꯕꯅꯦ ꯑꯣ ꯃꯥꯁꯦ ꯆꯥꯛ ꯆꯥ ꯂꯥꯛꯑꯦ ꯇꯁꯦꯡꯕꯗꯤ ꯀꯤꯗꯅ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯅꯪ ꯅꯠꯇꯦ ꯇꯁꯦꯡꯅ ꯑꯩ ꯆꯥꯛꯁꯦ ꯆꯥꯔꯒ ꯂꯥꯛꯑꯦ ꯍꯥꯏꯕꯅꯦ ꯑꯗꯣ ꯑꯃꯨꯛ ꯃꯥ ꯇꯧꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ तसेंना आइगी वर्ल्ड की ओना थरोई सुपगी चैलेंज ता आई वर्ल्ड की ओना आई फास्ट तारखिबा मना मथुम नरखिबा मिसाम खंगनी अदो फरे अदु तादि हौनो तौरसि ओसे मैं आपको नाम से कुरामो खुदी मखा दो हामा आवनी को तो हामा को खुद हान बहान मने त तुत बहान बे रो या तादि अखोय मियाम अदि मियाम सपो खंग तादि औरसि 3 2 1 go start मैम ऐसे नारगा मी खाने आई यम खाओ ने ऐसे नारगा मिसम खाने आई चाक साद्री न सिना आन चाक साद तो ने हफ्ता में नारी बने सना अदो आई नाई ना दे नाई को नाब दे वांग दे बुरेन दारो दे मनुंग द मतों ना बुरेन निको आई ये ने हेलो आई को ने याम ना
Luar itu enggak. Xin người tiếp tục đúng. Rồi chứ không nhận được đó mà. Kami alat tu, tunggu tu nak kalau apa? Mà mày chắc luôn đấy, mà chắc luôn đấy không? Mà chắc. Tangai pada mana pasta kan? Atau kau second ay tare, atau kau third na kau ini berat tare. Atau di ngasih ki matang manau na ya tarai pa mioisi, sina kau ini tamu ya jina, pasta kare, atau kau ina second tahau re, atau kau sina, ahum subuh sana pada ahum subuh tare. Atau kau di memang jai pare, atau di video sini matang ngasih tu memang lotion lagi. Ma'am matang nuai ba video pujar ke bye bye ado ma'am kanom ta hajar ongge abadi kan get pa miao recommend da dum habiro habadi kam dum pasta ya bado ado chen seng dum habiro ai tare ado sa ka dinga chai ngan jan jagra bane ai pasta kare ne chak sa bagai de ado bo sak te han sa de ya tharo chu ko ne ado sak te ado loi baji manai seng ado ai hapona kra hapona chak sa ba yo ma chau dre si mar kai second ta gi ni ma'am ai mana marahin khai yar ki bai tare ni ko ado hai ke haina gi bane mahi manai lai bu ji ke suka ji haroi ga sakas pot se haina bare ba seng bade ado bo ha second ha bje leite ada bani na mana oi gre seng na ado ga mana ata second tara mu manga mu han gi bagi fast natte meam yai pare ate ni kasi mana mayam degi mi kok thong ba mai pak bagi mana kasi kenong kong gani sak sa tok bagi anu kong hay kung kita kong ba hay kung ba kay kung ba kra dum kong age kay hay lagi pasta ado mayam idi pasta mayam idi kano ta buna kong na dia ko pasta buna ado ai koi di pasta buna to ado sup dikhang de